ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯨꯠ ꯁꯥꯕ ꯍꯨꯔꯥꯟꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯐꯨ ꯎꯌꯥꯟꯁꯤꯡ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯆꯐꯨ ꯎꯌꯥꯟ ꯂꯪꯈꯤꯕꯒꯤ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯏꯁꯥꯎ ꯁꯥꯎꯅ ꯅꯨꯄꯤ ꯑꯃ ꯋꯥ ꯀꯟꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯁꯤ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯆꯐꯨ ꯎꯌꯥꯟꯒꯁꯦ ꯂꯣꯏꯅ ꯂꯪꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩ ꯉꯁꯤ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯂꯤꯕꯅꯦꯕ꯫ ꯈꯪꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯑꯗꯨꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ꯫ ꯄꯥꯟꯍꯩꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯣꯂꯤ ꯄꯨꯟꯁꯤꯕꯤꯁꯨ ꯃꯄꯤ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯟꯍꯩꯕꯤ ꯄꯨꯟꯁꯤꯕꯤꯗ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯑꯩꯒꯤ ꯃꯥꯡꯗꯅꯦ ꯅꯥꯄꯤꯒꯗꯨ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯄꯨꯟꯁꯤꯕꯤ ꯈꯨꯝꯕꯁꯨ ꯉꯝꯖꯗꯦ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯈꯔ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ, ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯦꯛ ꯊꯣꯡꯂꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯡꯒꯥꯜꯗ ꯍꯥꯊꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯃꯥꯇꯣꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯇꯨꯞ ꯇꯥꯕ ꯃꯈꯩ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯄꯤ ꯌꯥꯝꯅ ꯅꯧꯒꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨ ꯑꯅꯥꯕ ꯑꯃꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯥ ꯈꯔ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯛꯄ ꯑꯗꯨꯗꯒꯤ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯃꯃꯥꯇꯣꯟꯒ ꯃꯥꯒꯗ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯇꯣꯟꯅ ꯍꯨꯟꯇꯣꯛꯈꯤꯕ ꯆꯐꯨ ꯎꯌꯥꯟꯁꯤꯡ ꯑꯗꯨ ꯇꯞꯅ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯕꯨꯛ ꯑꯗꯨ ꯈꯪꯈꯣꯡ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯈꯠꯂꯒ ꯆꯥꯁꯤꯔꯥ? ꯊꯣꯡꯉꯔꯣꯏꯗ, ꯍꯣꯔꯦꯟ ꯏꯃꯥꯅ ꯈꯪꯉꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯄ꯫ ꯄꯨꯟꯁꯤꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯃꯣꯂꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯅ ꯊꯣꯛꯂꯛꯄꯗ ꯌꯥꯏꯐꯕꯤꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕꯗꯨꯕꯨ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯂꯦꯞꯂꯒ ꯄꯪꯀꯧꯗ ꯀꯧꯏ꯫ ꯂꯥꯛꯑꯣ, ꯁꯤꯗ ꯀꯥꯈꯠꯂꯛꯑꯣ, ꯂꯦꯞꯄꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯑꯗꯨꯁꯨ ꯇꯞꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦ? ꯅꯪꯅ ꯍꯦꯛꯇ ꯉꯟꯇꯥꯅ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯣꯏ ꯅꯃꯥꯇꯣꯟ ꯆꯠꯈꯤꯕ ꯎꯕꯗꯨꯗꯅꯦ ꯑꯩꯅ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯤꯅ ꯀꯧꯕ ꯂꯥꯛꯏꯅꯤ꯫ ꯀꯩꯅꯣ, ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯌꯥꯝ ꯊꯦꯡꯉꯤ꯫ ꯆꯥꯗ꯭ꯔꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯆꯥꯛ ꯊꯦꯡꯅ ꯊꯣꯡꯉꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯥ ꯂꯩꯔꯛꯄ ꯉꯥꯏꯕꯗꯅꯤ ꯊꯦꯡꯉꯤꯁꯤꯁꯨ꯫ ꯅꯣꯏ ꯉꯥ ꯊꯣꯡꯕ꯭ꯔꯣ? ꯊꯣꯡꯕꯁꯤꯅꯅꯦ ꯑꯩꯅ ꯅꯪ ꯀꯧꯕ ꯂꯥꯛꯏꯁꯦ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦꯅ꯫ ꯇꯜꯂꯤꯗ, ꯑꯩ ꯆꯥꯛ ꯇꯣꯛꯑꯦ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯇꯣꯛꯑꯁꯨ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯈꯤꯇꯪ ꯑꯣꯏꯅ ꯆꯥꯎꯁꯦꯕ꯫ ꯑꯩ ꯇꯜꯂꯤꯗ꯫ ꯑꯁ, ꯑꯝꯇ ꯇꯟꯈꯤꯅꯨ, ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯐꯕꯤꯅ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯊꯣꯡ ꯑꯝꯇ ꯂꯣꯟꯁꯤꯜꯂꯝꯈꯤꯒꯦ꯫ ꯍꯣꯏ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯊꯣꯡ ꯑꯗꯨ ꯏꯔꯦꯟꯖꯅ ꯉꯥꯁꯤꯜꯂꯝꯂꯒ ꯌꯥꯏꯐꯕꯤꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯍꯣꯏ ꯌꯧꯔꯛꯄꯗꯗꯤ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯅ ꯍꯥꯟꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯂꯥꯛꯑꯣ, ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯃꯥꯅ ꯆꯥꯛ ꯊꯤꯕꯤꯔꯒ ꯂꯣꯏꯔꯕꯅꯤ꯫ ꯅꯄꯥꯗꯤꯅꯦ ꯆꯥꯛꯄꯨ ꯇꯣꯛꯈ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯐꯕꯤꯒ ꯇꯧꯔꯒ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯗꯤ ꯆꯥꯛꯀ ꯂꯥꯝꯕꯒ ꯐꯖꯅ ꯉꯥ ꯊꯣꯡꯕ ꯃꯍꯤꯒ ꯑꯗꯨ ꯇꯣꯠꯂꯒ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕꯤꯒ ꯌꯥꯏꯐꯕꯤꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯏꯐꯕꯤꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯍꯥꯎꯏ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯗꯣ꯫ ꯀꯅꯥꯅ ꯊꯣꯡꯒꯦ? ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯤꯅꯤ꯫ ꯅꯣꯏ ꯏꯃꯥꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤ, ꯌꯥꯝ ꯍꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅꯁꯨꯅꯦ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤ, ꯅꯣꯏ ꯅꯃꯥ ꯂꯧꯔꯤꯁꯦ ꯃꯁꯛꯇ ꯅꯠꯇꯦ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕꯩꯅꯦꯅ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯁꯨ ꯈꯖꯤꯛ ꯅꯣꯛꯂꯛꯂꯝꯃꯤ꯫
ꯌꯥꯏꯐꯕꯤꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯄꯨꯟꯁꯤꯕꯤꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯍꯥꯏꯅ ꯃꯇꯝꯁꯨ ꯈꯪꯍꯧꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯐꯕꯤ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯣꯕ, ꯅꯪꯅ ꯆꯠꯂꯒꯦꯗ ꯍꯥꯏ꯫ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯅꯪꯗꯤ ꯀꯔꯤ ꯊꯕꯛ?" "ꯏꯃꯥꯅ ꯃꯥꯒꯤ ꯐꯤ ꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯩ ꯏꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦ." "ꯅꯣꯏꯒꯤ ꯅꯃꯥꯇꯣꯟꯗꯨꯁꯨꯅꯦ ꯃꯁꯥꯒꯤ ꯐꯤꯗꯣ ꯅꯪꯉꯣꯟꯗ ꯁꯨꯍꯜꯂꯤ, ꯃꯥ ꯀꯣꯛ ꯁꯨꯒꯦꯗꯤ ꯂꯩꯇꯗꯅ꯫ ꯑꯩ ꯑꯣꯏꯗꯤꯅꯦ ꯃꯃꯥꯏꯗꯨꯗ ꯐꯤꯁꯤꯡ ꯑꯗꯣ ꯂꯪꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯕ." "ꯍꯣꯏ, ꯆꯠꯂꯣ." "ꯁꯥꯎꯔꯤꯔꯣ?" "ꯁꯥꯎꯅꯨ, ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯔꯛꯀꯦ." ꯁꯥꯎꯖꯗꯦ ꯑꯩꯈꯣꯏ." ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ "ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯤꯁꯨꯅꯦ ꯇꯨꯝꯗꯨꯅꯇ ꯂꯩ꯫ ꯃꯄꯥ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯁꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯃꯒꯗ ꯂꯩ." ꯑꯃꯨꯛꯁꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ, "ꯊꯔꯣ, ꯅꯪꯗꯤ ꯈꯪꯉꯔꯣꯏꯀꯣ, ꯅꯆꯥ ꯑꯁꯤꯅ ꯇꯨꯝꯕꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯁꯦ꯫ ꯅꯪꯁꯨ ꯉꯟꯇꯥꯅ ꯁꯤꯗꯣꯛꯈꯤꯗꯅ ꯅꯆꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯎꯔꯝꯃꯔꯣꯏꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯎꯔꯝꯂꯕꯗꯤ ꯅꯪꯁꯨꯅꯦ ꯑꯩꯗꯧꯅ ꯃꯤꯠ ꯅꯥꯔꯝꯒꯅꯤꯀꯣ." ꯃꯄꯥꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯁꯅꯥꯃꯇꯨꯝ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯊꯕ ꯃꯈꯩ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯝ ꯑꯗꯨ ꯒꯣꯔꯣ ꯍꯣꯠꯂꯗꯨꯅ, "ꯑꯁ, ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯕꯥꯕꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯁꯧ ꯂꯥꯡꯉꯗꯤ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ? ꯉꯥꯏꯍꯥꯛꯇꯪꯁꯨ ꯏꯪꯅ ꯆꯤꯛꯅ ꯀꯣꯛ ꯂꯩꯇꯦ ꯍꯥꯏꯕ." ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯂꯥꯎꯅ ꯉꯥꯡꯂꯛꯄꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯗꯧꯔꯤꯒꯦ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ꯫ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯒ ꯂꯩ, ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯗꯅ ꯂꯩ꯫ ꯏꯄꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ." "ꯑꯁ, ꯑꯃꯨꯛ ꯍꯧꯔꯦ, ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ." ꯁꯅꯥꯃꯇꯨꯝꯁꯨ ꯏꯇꯟ ꯍꯦꯛ ꯇꯟꯅ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯛꯏ꯫ ꯆꯥꯎꯕ ꯃꯆꯥꯅ ꯏꯇꯟ ꯇꯟꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯆꯥꯗ ꯌꯦꯡꯗꯨꯅ, "ꯍꯧꯗꯤ ꯍꯧꯒꯠꯄꯤꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯃꯇꯨꯝꯁꯦ." "ꯑꯁ, ꯀꯩꯅꯣ ꯕꯥꯕꯥ, ꯀꯔꯤ ꯂꯤꯂꯥꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ? ꯏꯄꯥꯁꯤ ꯂꯤꯂꯥ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ?" "ꯍꯣꯏ, ꯎꯔꯦ꯫ ꯎꯔꯗꯤ ꯆꯣ, ꯃꯅꯤꯡꯗꯅꯦ ꯏꯪꯈꯣꯜ ꯇꯧꯔꯝꯃꯨ, ꯏꯄꯥ ꯃꯤꯒꯤ ꯁꯥꯏꯀꯜꯁꯦ ꯑꯃꯨꯛꯇ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈꯤꯒꯦ." "ꯍꯣꯏ, ꯇꯧꯒꯦꯕ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯉꯥ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤꯀꯣ ꯏꯄꯥ ꯏꯆꯥ?" ꯆꯥꯎꯕ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯍꯥꯎꯕ ꯆꯥꯕꯅ ꯄꯥꯝꯃꯤꯕ, ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ." "ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯗꯕꯕꯨ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤꯅꯦ ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤ ꯈꯪꯗ꯭ꯔꯕꯅꯤ꯫ ꯍꯦꯛ ꯇꯧꯔꯒ ꯀꯥꯡꯁꯣꯏꯗ ꯇꯧꯔꯗꯅ ꯂꯩ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯅꯤ." "ꯍꯩ, ꯈꯔ ꯆꯥꯕ ꯐꯪꯂꯤꯕꯗꯨ ꯐꯔꯕ꯫ ꯑꯗꯨꯒꯅꯦ, ꯆꯥꯅꯤꯡꯉꯗꯤ ꯅꯁꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯖꯧ, ꯏꯄꯥꯗꯒ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯄꯥꯕꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄꯗ ꯁꯤꯔꯗ꯭ꯔꯣ? ꯍꯩ, ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯅꯉꯣꯟꯗ ꯈꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯁꯦꯜꯒ ꯂꯩꯇꯦꯅꯦꯍꯦ." "ꯇꯧꯅꯨꯗ ꯄꯥꯕ, ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯥꯕꯒꯤ ꯁꯦꯜꯁꯤꯡꯁꯦ ꯄꯥꯕꯅ ꯁꯤꯔꯀꯥꯟꯗ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ." ꯆꯥꯎꯕ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯊꯣꯛꯀꯗꯧꯔꯤꯒꯦ? ꯑꯩꯉꯣꯟꯗ ꯄꯤꯗꯅ ꯄꯥꯕꯕꯨ ꯀꯔꯝꯕ ꯅꯆꯥꯗ ꯄꯤꯒꯦ ꯍꯥꯏꯅꯣ?" "ꯏꯄꯥꯒꯤ ꯁꯅꯥꯃꯇꯨꯝ, ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯁꯥꯒꯠꯈꯤꯅꯤ꯫ ꯏꯆꯥ ꯁꯨꯅꯤꯡꯗꯕ ꯅꯉꯣꯟꯗ ꯁꯦꯜ ꯁꯤꯟꯅꯔꯝꯒꯗꯕꯒꯤ ꯃꯍꯨꯠ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯐꯝꯗ ꯗꯥꯟ ꯇꯧꯊꯣꯛꯑꯝꯃꯤ꯫ ꯕꯥꯕꯥ, ꯑꯗꯨꯃꯥꯏꯅꯒ ꯍꯦꯛ ꯄꯥꯕꯅ ꯇꯧꯔꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ." "ꯍꯩ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯋꯥ ꯉꯥꯡꯈꯤꯗꯣꯔꯤꯒꯦ?" "ꯈꯔ ꯉꯥꯡꯈꯤꯗꯣꯔꯤ ꯍꯥꯏꯇꯥꯔꯦ." ꯆꯥꯎꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯆꯩꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯪꯉꯛꯏ꯫ "ꯁ꯭ꯋꯥꯏꯗ ꯆꯣꯏꯇꯪ ꯄꯥꯇꯪ ꯈꯔ ꯉꯥꯡꯂꯒ ꯊꯕꯛ ꯂꯩꯊꯣꯛꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯏꯄꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯅ ꯇꯧꯔꯨꯆꯣ." ꯁꯅꯥꯃꯇꯨꯝꯁꯨ ꯃꯄꯥꯅ ꯈꯪꯍꯧꯗꯅ ꯆꯩꯒ ꯂꯪꯂꯛꯄ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯅꯦ, ꯆꯩꯒ ꯍꯦꯛꯇ ꯂꯪꯉꯦ? ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯑꯝꯇ ꯈꯪꯉꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯆꯠꯈꯤꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ "ꯏꯪꯈꯣꯜ ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯍꯦꯛ ꯂꯣꯏꯁꯤꯟꯗꯕ ꯅꯪꯅꯦ ꯆꯥꯛ ꯑꯝꯇ ꯄꯤꯖꯗ꯭ꯔꯦ ꯈꯪꯉꯨ, ꯆꯥꯛ ꯍꯥꯞꯇ꯭ꯔꯦ ꯈꯪꯉꯨ." ꯁꯅꯥꯃꯇꯨꯝꯁꯨ ꯃꯄꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯆꯥꯎꯕꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ꯫ "ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯤꯁꯨ ꯃꯇꯟ ꯇꯟꯕꯗ ꯂꯣꯏꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯔꯕꯅꯤ ꯑꯩꯗꯤ, ꯃꯁꯤꯒꯤ ꯈꯟꯕꯗ." ꯁꯣꯟꯅ ꯆꯥꯎꯕꯁꯨ ꯃꯊꯧ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯃꯥꯇꯣꯟ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ
ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯅ ꯆꯥꯅꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯄꯨꯟꯁꯤꯕꯤ, ꯏꯕꯥꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃꯗꯤ ꯀꯣꯏꯕ ꯌꯥꯔꯕꯅꯤ꯫ ꯑꯁ ꯌꯥꯏꯐꯕꯤ, ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜꯒ ꯂꯥꯞꯅ ꯊꯝꯈ꯭ꯔꯦꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ꯫ ꯑꯃꯨꯛ ꯍꯧꯔꯦ꯫ ꯅꯨꯄꯥ ꯀꯣꯏꯕꯒ ꯅꯪꯒꯤ ꯐꯤꯕꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯂꯩꯅꯩ, ꯌꯥꯝꯅ ꯂꯩꯅꯩ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯀꯅꯥꯒꯤ ꯅꯨꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯕꯤꯗꯣꯔꯤꯒꯦ? ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯐꯕꯤꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯏꯐꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯐꯕꯤ, ꯁꯤꯡꯖꯨ ꯆꯥꯔꯝꯃꯤꯔꯣ? ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕꯤꯁꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯧ, ꯆꯥꯔꯝꯃꯤꯅꯦ ꯇꯥ ꯈꯣꯏꯃꯨ꯫ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯁꯅꯥꯃꯇꯨꯝꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯣꯏꯃꯨ, ꯃꯥꯅ ꯀꯅꯥꯅꯣ? ꯅꯍꯥꯟꯈꯩ ꯎꯗꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯔꯣ? ꯌꯥꯏꯐꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯈꯣꯏꯃꯨꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯅꯦ, ꯃꯥꯗꯤ ꯃꯄꯥꯟ ꯌꯥꯝꯅ ꯄꯥꯛꯅ ꯊꯣꯛꯇꯕꯅꯤ, ꯅꯣꯏꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯅꯦ ꯑꯗꯨꯒꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯁꯅꯥꯃꯇꯨꯝ ꯀꯧꯕꯅꯤ꯫ ꯑꯣ, ꯃꯄꯥꯟ ꯊꯣꯛꯇꯕꯅ ꯑꯣꯏꯕ ꯇꯥꯏ, ꯎꯗꯦꯅ ꯈꯜꯂꯦꯕ꯫ ꯈꯣꯏꯃꯨ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯂꯛꯏ꯫ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯤꯁꯦ ꯋꯥꯒ ꯑꯃꯇ ꯉꯥꯡꯂꯛꯇꯦ, ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤꯕꯤ ꯏꯇꯞ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥ ꯈꯣꯏꯃꯨ꯫ ꯐꯔꯦ ꯐꯔꯦ ꯇꯧꯗ꯭ꯔꯗꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯃꯣꯡ ꯍꯥꯗ ꯂꯩꯖꯔꯤꯕ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯒ ꯁꯅꯥꯃꯇꯨꯝꯅ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯅꯥꯃꯇꯨꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯄꯨꯟꯁꯤꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯔꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯌꯥꯏꯐꯕꯤꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯁꯅꯥ, ꯁꯤꯡꯖꯨ ꯆꯥꯎꯋꯣ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯒꯦ ꯆꯥꯒꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯁꯤꯡꯖꯨ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ꯫ ꯌꯥꯕꯅꯦ, ꯑꯅꯤꯃꯛ ꯂꯣꯏꯅ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯒ ꯈꯪꯗꯦ, ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯤ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ꯫ ꯂꯩꯕꯅꯤ ꯂꯩꯕꯅꯤ꯫ ꯁꯤꯗꯒꯤꯗꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯈꯔ ꯊꯣꯛ, ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯒꯅꯨ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯈꯔ ꯁꯨꯖꯤꯜꯂꯨ꯫ ꯑꯁ, ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯕꯤꯠ ꯏꯔꯩ ꯂꯩꯇ꯭ꯔꯤꯁꯦ꯫ ꯂꯩꯔꯣꯏ ꯂꯩꯔꯣꯏ, ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯅꯨꯄꯤ ꯐꯪꯗꯣꯔꯤꯒꯦ? ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯏꯐꯪꯗ ꯐꯪꯉꯤ ꯍꯥꯏꯖꯔꯤꯕ꯫ ꯑꯣ, ꯐꯪꯕ ꯑꯣꯏꯕꯤꯌꯨ꯫ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯐꯪꯗ꯭ꯔꯒꯅ ꯀꯞꯄꯒꯤ ꯐꯤꯕꯝꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯔꯛꯀꯅꯨ꯫ ꯎꯍꯟꯖꯔꯣꯏ ꯎꯍꯟꯖꯔꯣꯏ꯫ ꯑꯗꯣ ꯏꯇꯥꯎ, ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯕꯤꯗꯨꯕꯨ ꯅꯨꯄా ꯀꯣꯏꯕ ꯖꯥꯠꯂꯣ? ꯑꯩꯗꯤ ꯃꯥꯁꯦ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯤꯗꯣ ꯅꯪꯒ ꯀꯩꯁꯨ ꯆꯥꯟꯅꯔꯣꯏꯀꯣ? ꯑꯗꯨꯒ ꯃꯤꯒꯤ ꯏꯆꯜꯗꯣ ꯏꯇꯞꯄ ꯇꯞꯄꯒ ꯌꯥꯝꯅꯁꯨ ꯐꯕꯅꯤ, ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯃꯥꯅꯒ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯀꯣ? ꯑꯦ, ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯕ? ꯃꯤ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯁꯨꯅꯤꯡꯗꯕ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯍꯦꯔꯥ ꯏꯇꯥꯎ, ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯃꯟꯗ꯭ꯔꯥ? ꯑꯣ, ꯋꯥꯠꯂꯕꯅꯤ ꯁꯤ ꯐꯥꯎꯕ꯫ ꯑꯣ, ꯋꯥꯠꯂꯗꯤ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ ꯆꯪꯖꯍꯧꯔꯒꯦ, ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯆꯠꯁꯦ, ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯗꯣ, ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯕ꯫ ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯂꯩ, ꯊꯕꯛ ꯂꯩꯇꯕ ꯀꯥꯟꯗ ꯍꯥꯏꯔꯛꯀꯦ, ꯑꯗꯨꯒ ꯆꯠꯁꯦ꯫ ꯈꯣꯏꯃꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯅꯥꯃꯇꯨꯝꯁꯨ ꯏꯁꯨꯛ ꯁꯨꯛꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯏꯌꯦ ꯌꯥꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯦꯀꯣ꯫ ꯆꯠꯂꯣ꯫ ꯈꯣꯏꯃꯨꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯁꯤ ꯅꯨꯄꯥꯁꯦ ꯊꯕꯛ ꯆꯤꯟꯕꯒ ꯌꯥꯝꯅ ꯁꯥꯏꯅꯦ꯫ ꯆꯤꯟꯗꯤ ꯈꯪꯗꯦ, ꯆꯤꯟꯗꯤ ꯈꯪꯗꯦ, ꯊꯕꯛꯇ ꯍꯥꯏꯂꯦ, ꯀꯩꯀꯥꯟꯗꯕꯗ꯫ ꯃꯆꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯂꯛꯄꯁꯤ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯃꯤꯗꯤ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯆꯥ ꯈꯣꯏꯃꯨ ꯍꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯟꯈ꯭ꯔꯕ, ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯇꯅ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯂꯩꯒꯗ꯭ꯔꯣ? ꯀꯔꯤ ꯍꯅꯨꯕꯅꯣ ꯁꯤꯕꯨ? ꯅꯆꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯕꯗ ꯌꯦꯡꯁꯤꯟꯗꯣꯏꯗ ꯇꯧꯗꯨꯅ ꯂꯩ, ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯈꯪꯗꯦꯕ꯫ ꯍꯩ, ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯄꯥꯅ ꯉꯁꯥꯏꯅ ꯏꯪꯈꯣꯜ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯦ ꯅꯪꯅꯦ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯕꯨ ꯃꯤ ꯑꯣꯏꯗ꯭ꯔꯗꯤ ꯁꯥ ꯑꯣꯏꯒꯗ꯭ꯔꯣ?
ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ ꯂꯩꯔꯝꯃꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕ ꯃꯥꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯉꯛꯀꯥꯗꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯟꯕꯗ ꯃꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯝ ꯁꯅꯥꯃꯇꯨꯝ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯆꯥꯎꯕ ꯃꯥꯁꯨ ꯃꯆꯥꯒꯤꯒ ꯃꯥꯒꯤꯒ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯔꯒ ꯊꯥꯡꯗꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯃꯈꯥꯗ ꯍꯦꯛ ꯐꯝꯊꯕꯒ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯟꯅ ꯃꯃꯤꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯏꯟꯁꯥꯡ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯅꯥꯃꯇꯨꯝ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯂꯞ ꯇꯧꯔꯛꯂꯝꯃꯤ ꯃꯃꯤꯠ ꯁꯨꯛꯄꯗ ꯅꯠꯇꯅ ꯃꯆꯤꯟꯅ ꯊꯣꯛꯅꯁꯨ ꯍꯥꯏꯔꯛꯏ ꯑꯁ ꯁꯤꯕꯨ ꯏꯟꯖꯥꯡꯅꯤꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯈꯨꯖꯨꯝ ꯃꯤꯡ ꯃꯥꯟꯒꯩ ꯆꯥꯎꯕꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯥꯅꯤꯡꯗꯕ ꯅꯪ ꯆꯥꯒꯅꯨ ꯆꯥꯅꯤꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯃꯥꯗꯤ ꯏꯟꯁꯥꯡ ꯃꯍꯤ ꯑꯗꯨ ꯖꯣꯝ ꯖꯣꯝ ꯍꯩꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯁꯅꯥꯃꯇꯨꯝꯁꯨ ꯆꯥꯛ ꯑꯗꯨ ꯂꯥꯝꯕ ꯀꯧꯕꯅ ꯎꯄꯥꯏ ꯂꯩꯇ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯈꯔ ꯈꯖꯤꯛ ꯆꯥꯕ ꯍꯧꯕꯒ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯗꯤ ꯏꯁꯥꯒ ꯐꯕꯒ ꯑꯝꯇ ꯉꯝꯃꯔꯣꯏ ꯁꯤꯕꯨ ꯏꯟꯖꯥꯡꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯍꯥꯎꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯒꯦ ꯐꯔꯦ ꯍꯥꯎꯔꯗꯤ ꯅꯪ ꯂꯣꯏꯅ ꯆꯥꯍꯧ ꯑꯩ ꯍꯧꯒꯠꯂꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯆꯥꯎꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩ ꯁꯣꯝꯗꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕꯤꯗꯨ ꯐꯤꯁꯥꯀꯣꯟ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯐꯤ ꯁꯥꯅ ꯁꯥꯅ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯉꯪꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗꯒꯤ ꯃꯃꯥꯇꯣꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯐꯤ ꯁꯥꯔꯤꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯣꯛꯀꯥ ꯀꯣꯛꯀꯥ ꯇꯧꯗꯅ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤꯗꯨ ꯏꯁꯩ ꯉꯪꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯐꯤ ꯁꯥꯔꯤꯕ ꯃꯇꯦꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯇꯨꯝꯊꯖꯔꯛꯏ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯄꯨꯟꯁꯤꯕꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯃꯊꯧ ꯑꯗꯨ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯛꯄꯗꯗꯤ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯨꯟꯁꯤꯕꯤ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯃꯃꯥꯇꯣꯟꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ ꯄꯥꯟꯍꯩꯕꯤ ꯃꯥꯗꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯨꯟꯁꯤꯕꯤꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯕ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯔꯞ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯟꯍꯩꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪ ꯉꯁꯥꯏꯒꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯏꯃꯥꯅ ꯉꯔꯥꯡ ꯆꯠꯅꯤꯁꯨ ꯍꯥꯏꯗꯕꯗꯨꯗ ꯑꯩꯁꯨ ꯈꯪꯉꯨꯗ꯭ꯔꯦ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯅꯁꯥꯅ ꯈꯪꯅ ꯆꯥꯛꯇꯨꯗꯤ ꯉꯟꯇꯥꯅ ꯊꯣꯡꯒꯗꯕꯅꯤ ꯈꯪꯉꯕ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯕꯤꯁꯨ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯁꯅꯥꯃꯇꯨꯝ ꯃꯄꯥꯅ ꯅꯝꯗꯅ ꯍꯧꯒꯠꯍꯟꯗꯨꯅ ꯉꯔꯥꯡ ꯂꯣꯏꯍꯧꯗꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯗꯨ ꯂꯣꯏꯁꯤꯜꯍꯜꯂꯝꯃꯤ ꯁꯅꯥꯃꯇꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯏꯁꯧ ꯂꯥꯡꯕꯁꯨ ꯂꯦꯞꯇꯦ ꯉꯥꯏꯍꯥꯛꯇꯪ ꯄꯦꯟꯅ ꯇꯨꯝꯒꯦ ꯈꯟꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯍꯦꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯍꯧꯗꯣꯔꯛꯏ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯊꯪꯅꯕ ꯌꯨꯝꯗꯒꯤ ꯌꯦꯟ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯤꯟ ꯑꯗꯨ ꯈꯨꯠ ꯌꯣꯠꯊꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯑꯁ ꯌꯦꯟꯕꯨ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯑꯦꯗ ꯁꯤꯗꯤ ꯑꯃꯨꯛꯁꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯍꯥꯏꯕꯁꯤ ꯆꯥꯗ꯭ꯔꯕꯅꯤ ꯁꯤꯗꯩꯗꯤ ꯈꯪꯅꯤꯗꯅ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯆꯥꯈꯤ ꯁꯅꯥꯃꯇꯨꯝꯅ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯆꯥꯎꯕ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯃꯆꯥꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯆꯥꯗꯣꯏꯕ ꯊꯕꯛꯅ ꯅꯇꯟ ꯇꯜꯂꯒ ꯁꯅꯥꯃꯇꯨꯝꯁꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯏ ꯑꯁ ꯈꯪꯉꯤꯍꯦ ꯅꯈꯣꯟ ꯅꯋꯥꯒꯗꯨ ꯑꯃꯠꯇ ꯊꯣꯛꯇꯅ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯏꯟꯖꯥꯡ ꯑꯍꯥꯎꯕꯒꯤ ꯋꯥꯈꯜꯗꯣ ꯀꯣꯟꯅ ꯈꯜꯂꯨ ꯇꯧꯔꯤꯕꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯦꯍꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯒ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯄꯥꯕ ꯂꯧꯕꯩꯅꯤ ꯑꯩꯒ ꯂꯧꯖꯗꯦꯀꯣ ꯑꯩꯗꯤ ꯅꯣꯏꯗꯧꯅ ꯇꯧꯔꯛꯄꯗ ꯏꯃꯨꯡꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯔꯛꯏꯕꯅꯤ ꯅꯪꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯁꯨꯅꯤꯡꯗꯕꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯇꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯪꯗꯤ ꯕꯥꯕꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯑꯣꯏꯀꯩ ꯉꯥꯡꯕ ꯂꯥꯛꯏꯔꯣ ꯊꯕꯛ ꯉꯥꯛꯇꯪ ꯇꯧꯕꯁꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ
ꯑꯗꯨꯕꯣꯕ ꯄꯥꯕꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯇꯥꯅꯤꯡꯗ꯭ꯔꯒ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟ ꯈꯣꯠꯆꯤꯟꯗꯅ ꯇꯧ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯁꯅꯥꯃꯇꯨꯝꯁꯨ ꯇꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯆꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯉꯁꯤꯁꯨ ꯃꯄꯥꯅ ꯊꯣꯡꯂꯝꯕ ꯀꯥꯡꯁꯣꯏ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯑꯁ, ꯀꯥꯡꯁꯣꯏ ꯑꯃꯨꯛ ꯊꯣꯡꯉꯝꯃꯦꯗꯣ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯈꯔ ꯆꯥꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯍꯧꯏ, "ꯑꯁꯨꯛ ꯍꯥꯎꯈ꯭ꯔꯕ ꯏꯟꯁꯥꯡꯁꯤ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯇꯣꯛꯆꯖꯅꯤꯗ, ꯆꯥꯅꯤꯡꯕ ꯑꯩ ꯆꯥꯔꯒ ꯂꯣꯏꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯈꯣꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯁꯥꯎꯅ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯝꯃꯤ꯫ "ꯑꯁꯨꯛ ꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤꯅ ꯊꯣꯡꯉꯤꯅꯣ ꯈꯪꯗꯦ. ꯍꯥꯎꯇꯕ ꯏꯟꯁꯥꯡꯗꯨ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯗꯕꯅ ꯍꯦꯟꯅ ꯐꯩ". ꯆꯥꯛꯇꯤ ꯌꯥꯝ ꯄꯥꯛꯅ ꯆꯥꯗꯕꯅ ꯇꯨꯝꯊꯕꯁꯨ ꯄꯥꯛꯅ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯈꯪꯍꯥꯏ ꯈꯪꯆꯤꯟꯗ ꯍꯥꯏꯔꯛꯏ, "ꯍꯦꯔꯥ, ꯑꯍꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯉꯁꯤꯕꯨ ꯀꯥꯟꯅꯗꯦ. ꯌꯦꯟ ꯕꯥꯂꯥꯕ ꯑꯆꯧꯕ ꯑꯃ ꯍꯨꯔꯥꯜꯂꯨꯈꯤꯒꯦ". ꯋꯥꯍꯩꯗꯣ ꯍꯥꯏꯕꯒ ꯇꯞꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯟ ꯂꯣꯏꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯃꯇꯨꯝ ꯌꯦꯟ ꯊꯝꯂꯤꯕ ꯌꯦꯡꯒꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯟꯁꯤꯡ ꯑꯗꯨ ꯆꯦꯞꯊ ꯌꯦꯡꯂꯝꯃꯤ꯫ "ꯎꯁ, ꯁꯤꯗꯤ ꯆꯥꯎꯔꯦꯍꯦ, ꯑꯁꯤ ꯍꯦꯛꯇ ꯂꯧꯔꯒꯦ". ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯦꯡꯒꯣꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯦꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯁꯠ ꯍꯦꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯌꯦꯟꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯌꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯄ ꯍꯦꯛ ꯍꯧꯕꯒ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯁꯅꯥꯃꯇꯨꯝ ꯃꯍꯥꯛꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯌꯦꯟ ꯑꯗꯨ ꯄꯥꯏꯔꯤꯕ ꯑꯣꯏꯕꯅ ꯏꯃꯨꯡꯗꯒꯤ ꯃꯤ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯁꯤꯒꯤ ꯀꯣꯛꯇꯥꯡꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯣꯔꯛꯑꯦ, ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ, ꯆꯠꯍꯧꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ". ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯅꯨꯄꯥ ꯇꯣꯃꯥꯜ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯍꯨꯔꯥꯟꯕꯒ ꯆꯪꯉꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ, ꯌꯦꯟꯁꯤꯡ ꯑꯁꯤꯅ ꯈꯣꯡꯉꯤꯁꯤꯕꯨ. ꯌꯦꯟ ꯃꯁꯤꯡꯒ ꯋꯥꯠꯂꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯩ, ꯄꯨꯡꯃꯥꯡ ꯃꯥꯡꯖꯩ. ꯑꯁꯨꯛ ꯀꯨꯏꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯇꯅ ꯌꯣꯛꯂꯛꯑꯒ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯌꯥꯄꯣꯠꯇꯦ". ꯋꯥ ꯉꯥꯡꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯍꯦꯛ ꯀꯨꯝꯊꯕ ꯍꯧꯕꯒ ꯌꯨꯝꯊꯛꯇ ꯅꯨꯡ ꯊꯣꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯇꯣꯃꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯨꯝꯊꯛꯇ ꯌꯦꯡꯂꯤꯉꯩꯗ ꯃꯤꯅ ꯈꯥꯛꯅ ꯅꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯈꯪꯇꯥ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯣꯃꯥꯜꯗꯨ ꯀꯤꯔꯛꯑ ꯃꯥꯜꯂꯦ꯫ ꯁꯨꯃꯥꯡꯗ ꯀꯨꯝꯊꯒꯦ ꯇꯧꯔꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯐꯖꯅ ꯀꯥꯈꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯅꯕꯨ ꯀꯤꯔꯕꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ, ꯎꯅꯥ ꯂꯦꯡꯕ ꯐꯥꯎꯕ ꯍꯦꯛ ꯀꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯥꯡ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯍꯦꯛꯇ ꯁꯤꯜꯂꯛꯄꯒꯤ ꯎ ꯋꯥ ꯀꯌꯥꯁꯨ ꯂꯦꯡ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯇꯣꯃꯥꯜ ꯀꯤꯅ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯀꯤꯔꯝꯕꯗꯒꯤ ꯇꯣꯃꯥꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯛꯇ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯛꯅꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯨꯅꯤꯒꯦ? ꯁꯤꯗꯒꯤꯗꯤ ꯕꯨꯠ ꯁꯥꯗꯅ ꯃꯤꯉꯣꯟꯗ ꯀꯤꯍꯜꯂꯒ ꯄꯣꯠ ꯍꯨꯔꯥꯟꯕ ꯍꯧꯔꯒꯦ". ꯁꯣꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯒꯨꯝ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯇꯣꯃꯥꯜ ꯃꯥꯅ ꯋꯥꯅ ꯂꯣꯏꯖꯕ ꯌꯦꯟ ꯂꯥꯕ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯕꯗꯨ ꯆꯥꯎꯕ ꯃꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡꯕꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯆꯥꯁꯤꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯉꯔꯥꯡꯗꯤ ꯏꯄꯥꯁꯦ ꯁꯤꯔꯝꯗꯧꯔꯕꯅꯤ. ꯌꯨꯝꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ. ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ". ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯁꯨ ꯃꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯈꯨꯝꯂꯛꯏ, "ꯀꯥꯏꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯣ ꯄꯥꯕ? ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯥꯏꯅ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ". "ꯏꯕꯨꯡꯉꯣ, ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ. ꯏꯄꯥ ꯉꯔꯥꯡꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯕꯨꯠꯇꯣ ꯊꯦꯡꯅꯔꯕꯅꯤ. ꯃꯍꯥꯛꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯌꯦꯟ ꯕꯥꯂꯥꯕ ꯐꯖꯕ ꯂꯧꯈ꯭ꯔꯤꯕꯗꯣ". ꯑꯃꯨꯛꯁꯨ ꯃꯄꯦ ꯏꯔꯥ ꯆꯦꯟꯅ, "ꯌꯦꯟꯂꯥꯕ, ꯅꯪꯗꯤ ꯍꯤꯡꯅ ꯁꯤꯠ ꯁꯦꯠꯇꯕꯤ ꯕꯨꯠ ꯑꯗꯨꯅ ꯆꯥꯔꯝꯃꯅꯤꯀꯣ. ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯏ". ꯅꯥꯎꯇꯣꯟ ꯃꯄꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯄꯥꯕ. ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯒ ꯊꯣꯡꯉꯒ ꯍꯥꯎꯅ ꯆꯥꯕ ꯑꯣꯏꯗꯣꯏꯅꯤ". "ꯍꯩ, ꯅꯪꯅ ꯈꯪꯗꯅ ꯑꯈꯪꯕ ꯁꯥꯅ ꯅꯄꯥꯁꯦ ꯕꯨꯠ ꯊꯦꯡꯅꯔꯕꯅꯤꯅꯦ ꯉꯔꯥꯡꯗꯤ". ꯉꯁꯥꯏꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯥꯏꯄꯤꯗꯤ
ꯅꯨꯄꯤꯒ ꯑꯣꯏꯕꯒ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯔꯝ ꯆꯥꯗꯅ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯏ꯫ ꯑꯁ ꯅꯨꯄꯤ, ꯅꯪ ꯑꯃꯨꯛ ꯌꯥꯎꯔꯛꯑꯕ? ꯄꯥꯕ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯁꯣꯝꯗꯁꯨ ꯆꯥꯎꯕ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯌꯥꯕ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝꯗꯤ ꯃꯄꯥꯅ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯃꯆꯥꯅ ꯁꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤꯗ ꯆꯥꯎꯕꯁꯨ ꯁꯥꯎꯅꯤꯡꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯅꯪ? ꯏꯄꯥ ꯊꯕꯛ ꯌꯥꯝꯃꯤ ꯉꯁꯤꯗꯤ, ꯐꯥꯝꯗꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯗꯕꯅꯤ꯫ ꯐꯥꯝ ꯄꯜꯂꯛꯄ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯣ ꯌꯥꯔꯝꯗꯕ ꯁꯅꯥꯃꯇꯨꯝꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯥꯝꯗ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯆꯥꯎꯕ ꯃꯆꯥꯗ ꯉꯛꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯤꯠ ꯅꯅꯥꯒ ꯂꯥꯎꯊꯣꯛꯇꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯏ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣꯕ? ꯅꯄꯥ ꯑꯩꯅꯅꯦ ꯉꯥ ꯃꯆꯥ ꯈꯔ ꯊꯥꯗꯕꯅꯤ, ꯃꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯁꯅꯥꯃꯇꯨꯝ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯅ ꯋꯥꯅ ꯄꯤꯖꯔꯨꯗ꯭ꯔꯁꯨ ꯑꯩꯅ ꯑꯣꯏꯅ ꯄꯤꯖꯔꯨꯔꯒꯦ꯫ ꯁꯦꯡꯕꯨ ꯁꯦꯡꯉꯕꯣ? ꯁꯦꯡꯉꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯍꯧꯒꯠꯂꯣ꯫ ꯍꯧꯒꯠꯂꯒꯦ꯫ ꯆꯥꯎꯕꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯤꯕꯨ ꯁꯤꯔꯝꯅꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯆꯥꯅꯅꯕ ꯌꯦꯟ ꯑꯔꯧꯕ ꯈꯔ ꯈꯥꯛꯑꯝꯃꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅꯒ ꯈꯪꯉꯗꯤ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ, ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯁꯥꯅ ꯈꯪꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯄꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯇꯟ ꯇꯟꯅ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯆꯤꯟꯗ ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯏꯔꯣꯜꯂꯝꯃꯤ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯍꯩ, ꯏꯔꯣꯟꯕ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯁꯦꯜ ꯇꯥꯟ, ꯑꯗꯨꯒ ꯅꯁꯥꯒꯤ ꯅꯔꯜꯅ ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕꯗꯣ ꯊꯣꯡꯉꯒ ꯆꯥꯎ꯫ ꯐꯩ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯥꯛꯀ ꯑꯝꯇ ꯆꯥꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯆꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯂꯥꯎꯅ ꯉꯥꯡꯍꯧꯔꯤ꯫ ꯍꯩ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ, ꯑꯩ ꯏꯊꯟꯇ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯍꯣꯔꯦꯟꯁꯨ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ, ꯉꯔꯥꯡꯒꯤꯗꯣ ꯑꯩ ꯌꯥꯝ ꯄꯦꯜꯍꯧꯗ꯭ꯔꯤ꯫ ꯁꯣꯟꯅ ꯃꯣꯃꯣꯟ ꯑꯃꯨꯛ ꯅꯣꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝ ꯉꯔꯥꯡꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯝꯕꯒꯤ ꯃꯩꯇꯥꯟ ꯎꯠ ꯂꯩꯔꯤꯕ ꯑꯗꯨ ꯈꯣꯝꯀꯠꯇꯨꯅ ꯃꯃꯥꯏ ꯃꯁꯥ ꯂꯣꯏꯅ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯇꯩꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯌꯦꯟ ꯂꯣꯏꯕ ꯏꯃꯨꯡ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯟ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯕꯒ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯍꯨꯔꯥꯟꯕ, ꯌꯦꯟꯗꯣ ꯌꯥꯝ ꯊꯨꯅ ꯊꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯒꯅꯤ꯫ ꯇꯨꯡꯗ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥꯃꯇꯨꯝ ꯀꯤꯔꯕꯁꯨ ꯀꯤꯅ ꯌꯦꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯁꯅꯥꯃꯇꯨꯝ ꯎꯕꯗ ꯌꯥꯝꯅ ꯀꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯏꯃꯥ, ꯚꯨꯠ ꯂꯩꯔꯦ! ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯟꯗꯨꯒ ꯀꯩꯒ ꯍꯧ ꯊꯥꯀꯩ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯦꯟꯅꯁꯨ ꯋꯥ ꯉꯥꯡꯖꯔꯤ꯫ ꯏꯁ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯝꯅꯤꯗ ꯉꯁꯤꯗꯤ꯫ ꯉꯥꯡꯅ ꯃꯈꯣꯏꯒꯤ ꯐꯥꯝ ꯇꯝꯅ ꯌꯦꯟꯗꯨ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯇꯩꯁꯤꯟꯈꯤꯕ ꯃꯩꯇꯥꯟ ꯑꯗꯨ ꯑꯃꯨꯛ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯦꯟ ꯑꯗꯨ ꯊꯣꯡ ꯈꯣꯠꯇꯅ ꯇꯧꯗꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯒ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕ ꯑꯌꯨꯛꯇ ꯍꯛꯆꯤꯠ ꯂꯥꯡꯕ ꯊꯣꯛꯎꯔꯒ ꯍꯜꯂꯛꯄꯗ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ꯫ ꯕꯥꯕꯥ, ꯉꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ꯫ ꯀꯣꯟꯅ ꯇꯨꯝꯃꯣ, ꯐꯥꯝꯗ ꯑꯝꯇ ꯆꯠꯂꯨꯆꯣ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦ꯫ ꯍꯩ, ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯩꯒꯤ ꯉꯥꯁꯤꯡꯗꯣ ꯁꯤꯔꯒ ꯇꯥꯎꯈꯠꯂꯛꯄ꯭ꯔꯥꯅ ꯑꯝꯇ ꯌꯦꯡꯉꯨꯆꯣ꯫ ꯕꯥꯕꯥ, ꯉꯥꯕꯨ ꯄꯪꯁꯤꯗ ꯁꯤꯕ ꯌꯥꯄꯣꯠꯇꯦꯗ꯫ ꯍꯩ, ꯄꯪꯁꯤꯗ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪ, ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯏ꯫ ꯌꯦꯟꯁꯨ ꯃꯥꯡꯕ ꯌꯥꯎꯅꯔ ꯃꯥꯜꯂꯦ ꯉꯔꯥꯡꯁꯦ꯫ ꯑꯊꯣꯏꯕꯗꯨꯁꯨ ꯃꯨꯁꯨꯛ ꯃꯨꯕ ꯕꯨꯠ ꯑꯃ ꯑꯣꯛꯅꯩ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯅ ꯂꯥꯏꯀꯠꯅꯍꯧꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯕꯨꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯗꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥꯃꯇꯨꯝ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯦ ꯕꯨꯠ ꯑꯣꯏꯅ ꯎꯔꯕꯖꯥꯠꯅꯤ, ꯑꯩꯅ ꯃꯩꯇꯥꯟ ꯈꯔ ꯇꯩꯁꯤꯟꯕꯁꯤꯗ꯫ ꯈꯟꯕ ꯂꯣꯏꯔꯛꯄꯗ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯇꯧꯊꯣꯛꯂꯨꯏ꯫
ꯆꯥꯎꯕꯗꯤ ꯃꯆꯥꯅ ꯃꯔꯝ ꯆꯥꯗꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯩꯗ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ? ꯅꯪꯅꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯗꯨꯅ? ꯕꯥꯕꯥ, ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣꯁꯤꯡ? ꯑꯗꯨꯕꯨ ꯏꯄꯥꯅ ꯈꯪꯕ꯭ꯔꯣ? ꯊꯥꯏꯅꯁꯨ ꯈꯨꯜꯁꯦ ꯚꯨꯠ ꯇꯝꯅꯕ, ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯅꯄꯣꯠꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯅꯍꯥ ꯅꯈꯣꯏꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯚꯨꯠ ꯇꯝꯅꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯁꯤꯅꯤ ꯈꯜꯂꯤꯕꯁꯦ꯫ ꯑꯁ, ꯀꯥꯏꯗꯒꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯚꯨꯠ ꯀꯥꯏꯅ꯫ ꯋꯥꯗꯨꯁꯨ ꯉꯥꯡꯊꯣꯛꯈꯤꯕꯒ ꯃꯄꯥ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯣꯜꯂꯛꯏ꯫ ꯚꯨꯠ ꯍꯥꯏꯗꯣ ꯑꯩꯅꯤꯗꯤ ꯈꯪꯖꯄꯣꯠꯇꯦ꯫ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ, ꯑꯩꯗꯤ ꯀꯥꯟꯅꯗꯦ ꯁꯤꯗꯤ꯫ ꯄꯣꯠꯁꯨ ꯍꯨꯔꯥꯟꯕ, ꯚꯨꯠꯁꯨ ꯁꯥꯔꯒ ꯃꯤꯁꯨ ꯀꯤꯍꯟꯒꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩꯗ ꯃꯄꯥꯅ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈꯤꯕꯗꯨ ꯍꯦꯛ ꯎꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯃꯥꯇꯣꯟ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅ ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯌꯥꯏꯐꯕꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯡꯖꯨ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯨꯔꯒ ꯑꯅꯤꯗꯣ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯔꯤ꯫ ꯆꯥꯅ ꯆꯥꯅꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯄꯨꯟꯁꯤꯕꯤ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯆꯥꯅꯤꯡꯕꯅꯦꯕ꯫ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯃꯥꯇꯣꯟꯒꯤ ꯁꯛꯇꯥꯗꯨꯗꯅꯦ ꯑꯩ ꯍꯧꯕ ꯇꯜꯂꯕꯅꯤ꯫ ꯅꯪꯅ ꯍꯧꯗ꯭ꯔꯁꯨ ꯑꯩꯅ ꯍꯧꯔꯒ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯏꯁꯤꯗꯤ꯫ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯁꯤꯡꯖꯨꯒ ꯆꯥꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯄꯥꯝꯃꯦꯕ꯫ ꯀꯅꯥ ꯀꯔꯤ ꯄꯥꯝꯃꯤꯅꯣ? ꯑꯩꯈꯣꯏꯗ ꯈꯔ ꯍꯥꯏꯌꯨꯗꯅ꯫ ꯅꯥꯀꯟꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯁꯠ ꯂꯥꯎꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯅꯥꯃꯇꯨꯝꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕꯤꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯣꯏꯔꯦ, ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯁꯦ꯫ ꯈꯣꯏꯃꯨꯅ ꯅꯣꯛꯂꯒ, ꯂꯩꯁꯥꯕꯤꯅ ꯇꯣꯠꯄ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯆꯥꯕ ꯐꯪꯗꯧꯔꯤꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯍꯦꯛ ꯍꯦꯛ ꯅꯣꯡꯈꯠꯂꯛꯄꯒ ꯁꯅꯥꯃꯇꯨꯝꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣ, ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯑꯅꯤꯗꯨꯅ ꯃꯤꯆꯥꯟꯅꯕꯒꯨꯝꯅ ꯈꯣꯏꯃꯨꯒ ꯌꯥꯏꯐꯕꯤꯒꯁꯨ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯁꯥꯅꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯅꯣꯛꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ? ꯅꯨꯡꯇꯤꯒꯤꯗꯤ ꯆꯥꯗꯦ, ꯃꯔꯛ ꯃꯔꯛꯇ ꯈꯛꯇ ꯆꯥꯕꯅꯤ꯫ ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯔꯛꯄ꯭ꯔꯥ ꯅꯨꯡꯇꯤꯒꯤ? ꯊꯣꯔꯛꯇꯦꯗ, ꯑꯩꯈꯣꯏꯁꯨ ꯃꯔꯛ ꯃꯔꯛꯄꯨꯗꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯒ ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯅ ꯊꯣꯔꯛꯄꯒ ꯃꯥꯟꯅꯔꯦꯅꯦ꯫ ꯃꯥꯟꯅꯔꯦ꯫ ꯑꯗꯣ ꯌꯥꯏꯐꯕꯤ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯀꯣ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯈꯣꯏꯃꯨ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯉꯁꯤꯗꯤ ꯈꯔ ꯐꯔꯛ ꯇꯥꯔꯅꯤ꯫ ꯌꯥꯏ, ꯑꯗꯣ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯥꯏꯗꯣꯏꯅꯤ, ꯍꯥꯏꯗꯅꯗꯤ ꯇꯣꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯏꯐꯕꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯈꯣꯏꯃꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡꯁꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯊꯣꯔꯛꯑꯣ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯀꯦ꯫ ꯌꯥꯏꯐꯕꯤ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯇꯥ ꯈꯣꯏꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯗꯨꯅ? ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯈꯪꯗꯕꯗꯨꯗꯤ ꯈꯪꯅꯅꯕ ꯍꯥꯏꯕ ꯀꯩ ꯀꯥꯏꯒꯦ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯌꯥꯏꯐꯕꯤꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯗꯨꯅ ꯌꯥꯏꯐꯕꯤꯒꯤ ꯋꯥꯈꯜꯗ ꯅꯣꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯌꯥꯏꯐꯕꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯐꯔꯦ꯫ ꯑꯩꯁꯨ ꯄꯨꯟꯁꯤꯕꯤꯗꯣ ꯅꯨꯡꯁꯤꯔꯛꯏ꯫ ꯆꯠꯂꯣꯅꯦꯍꯦ, ꯑꯇꯟꯕ ꯅꯪꯅ ꯄꯨꯟꯁꯤꯕꯤꯗꯣ ꯅꯨꯡꯁꯤ ꯀꯥꯏꯅ ꯌꯥꯔꯣꯏꯀꯣ? ꯇꯜꯂꯁꯨ ꯁꯦꯜ ꯄꯥꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯜꯂꯒ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏꯅꯦ, ꯌꯦꯡꯗ ꯌꯦꯡꯉꯨꯅꯦ꯫ ꯀꯣꯟꯅ ꯌꯦꯡꯉꯒꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯑꯩꯈꯣꯏꯁꯨ꯫ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈꯤꯕꯒ ꯁꯅꯥꯃꯇꯨꯝꯗꯤ ꯃꯄꯥ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯉꯔꯥꯡꯒꯨꯝꯅ ꯃꯁꯥ ꯄꯨꯝꯕꯗ ꯃꯩꯇꯥꯟ ꯇꯩꯁꯤꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯗꯁꯨ ꯃꯤꯅ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯊꯛꯇ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯈꯠꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯍꯨꯔꯥꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯅ ꯃꯥꯕꯨ ꯚꯨꯠꯅꯤ ꯍꯥꯏꯅ ꯀꯤꯅꯕ ꯑꯁꯤꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯔꯤ꯫ ꯃꯤꯉꯣꯟꯗꯁꯨ ꯇꯝꯅꯒꯦ ꯀꯤꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯛꯂꯝꯃꯤ꯫
ꯁꯅꯥꯃꯇꯨꯝꯁꯨ ꯃꯤꯒꯤ ꯅꯥꯄꯤ ꯌꯥꯝꯅ ꯁꯣꯡꯕ ꯃꯄꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯒ ꯕꯨꯠꯅ ꯅꯣꯛꯄꯒꯨꯝꯅ ꯃꯈꯣꯜ ꯁꯦꯝꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯥꯛ ꯈꯥꯛ लाउꯅ ꯅꯣꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯗꯨꯅ ꯊꯝꯂꯤꯕ ꯐꯤ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥꯃꯇꯨꯝꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯡꯉꯥꯟꯈꯤꯕꯁꯨ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯃꯇꯨꯝ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯏꯃꯨꯃꯥꯁꯨ ꯁꯅꯥꯃꯇꯨꯝꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯃꯨꯛ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯤ꯫ ꯃꯁꯤ ꯍꯧꯗꯣꯛꯄꯁꯤꯗꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯣꯏꯁꯤ." ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯝꯃꯤ, "ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ. ꯑꯌꯨꯛ ꯐꯪꯉꯤ ꯇꯨꯝ, ꯅꯨꯡꯊꯤꯟ ꯐꯪꯉꯤ ꯇꯨꯝ, ꯅꯨꯃꯤꯗꯥꯡ ꯐꯪꯉꯤ ꯇꯨꯝ. ꯅꯁꯥꯒꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏ." ꯁꯅꯥꯃꯇꯨꯝꯗꯤ ꯈꯣꯏꯃꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈꯠꯂꯛꯏ꯫ ꯈꯣꯏꯃꯨꯃꯥꯁꯨ ꯃꯆꯤꯟꯗ ꯈꯛ ꯍꯧꯗꯣꯛꯄꯁꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣꯕ. ꯌꯥꯔꯦ ꯈꯔ ꯇꯨꯝꯃꯗꯤ." ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗꯗꯤ ꯁꯅꯥꯃꯇꯨꯝꯁꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯏ꯫ ꯈꯣꯏꯃꯨꯃꯥꯁꯨ ꯃꯃꯤꯠ ꯄꯥꯡꯂꯛꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯧꯒꯠꯂꯣ ꯑꯝꯇ." ꯁꯅꯥꯃꯇꯨꯝꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯍꯧꯒꯠꯂꯛꯇꯨꯅ, "ꯀꯩ ꯂꯩꯔꯒꯦ ꯑꯃꯨꯛ ꯅꯪꯅ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯁꯤꯗ ꯂꯥꯛꯏꯁꯤꯅ?" "ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ. ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯋꯥꯔꯦ. ꯑꯗꯨꯅ ꯂꯥꯛꯏꯅꯤ." "ꯅꯪꯅ ꯂꯥꯛꯇꯅ ꯑꯩꯒꯤ ꯇꯨꯝꯕꯁꯦ ꯅꯝꯗꯅ ꯍꯦꯛ ꯀꯥꯏꯍꯜꯂꯤ. ꯏꯁꯤꯁ, ꯃꯁꯤ ꯌꯦꯡꯉꯨꯅꯤ. ꯑꯩꯅ ꯃꯥꯒꯤ ꯇꯨꯝꯕꯁꯤ ꯌꯥꯝꯅ ꯊꯨꯒꯥꯏꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯕ." "ꯊꯨꯕꯨ ꯊꯨꯒꯥꯏꯔꯤꯁꯤꯗꯤ." "ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ. ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯩꯗꯣ ꯇꯥꯗ꯭ꯔꯣ?" "ꯇꯥꯗꯦꯗ." "ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯩ ꯇꯥꯅꯤꯒꯦ? ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯕ ꯅꯪꯅ." ꯈꯣꯏꯃꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯅꯥꯃꯇꯨꯝ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯚꯨꯠ ꯍꯥꯏꯗꯣ ꯑꯩꯅꯦꯗꯤ ꯅꯪꯅ ꯈꯪꯄꯣꯠꯇꯦꯅꯦ." ꯈꯟꯅ ꯈꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯛꯏ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯔꯝ ꯆꯥꯗ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯈꯣꯏꯃꯨꯁꯨ ꯉꯛꯅ ꯁꯅꯥꯃꯇꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏꯁꯤꯅ?" "ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ. ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯀꯥꯏꯅ ꯊꯥꯖꯗꯕ ꯇꯧꯒꯅꯨ. ꯃꯤ ꯊꯦꯡꯅꯕ ꯌꯥꯎꯔꯕꯅꯤ. ꯑꯗꯨꯒ ꯚꯨꯠꯇꯣ ꯃꯨꯁꯨꯛꯀ ꯃꯨꯔꯒ ꯏꯋꯥꯡ ꯍꯦꯛ ꯋꯥꯡꯉꯤ ꯍꯥꯏ. ꯚꯨꯠꯇꯨꯅ ꯄꯥꯏꯕꯒꯁꯦ ꯎꯍꯧꯕ ꯌꯥꯎꯕꯖꯥꯠꯅꯤ." "ꯀꯃꯥꯏ ꯄꯥꯏꯗꯣꯔꯤꯒꯦ ꯚꯨꯠꯅꯕꯣ?" "ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯁꯨ. ꯑꯎꯕ ꯃꯤꯅ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯑꯊꯦꯡ ꯑꯃꯝꯗꯒ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯀꯤꯔꯛꯑꯕꯅꯤ." "ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯌꯥꯝ ꯀꯤꯕ ꯍꯧꯅꯕ꯭ꯔꯥ?" "ꯀꯤꯗ ꯌꯥꯄꯣꯠꯇꯦꯅꯦ. ꯀꯅꯥꯅ ꯈꯪꯅꯤ ꯚꯨꯠꯅ ꯑꯃꯨꯛ ꯑꯩ ꯁꯦꯠꯂ ꯁꯦꯠꯂꯒ ꯆꯥꯈ꯭ꯔꯗꯤ." "ꯑꯁ, ꯂꯣꯏꯔꯦꯍꯦ ꯋꯥꯈꯜꯒꯗꯤ." "ꯋꯥꯈꯜ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯅꯪ ꯚꯨꯠꯀꯤ ꯋꯥꯔꯤꯒ ꯑꯝꯇ ꯇꯥꯖꯗ꯭ꯔꯤꯕꯣ?" "ꯑꯩꯗꯤ ꯌꯥꯝ ꯇꯥꯔꯛꯑꯦ. ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏꯅ ꯂꯩꯔꯤꯉꯩꯗꯁꯨ ꯌꯥꯝ ꯂꯤꯕꯤ." "ꯑꯩꯗꯤ ꯇꯥꯖꯗ꯭ꯔꯤꯗ. ꯑꯗꯨꯅꯅꯤ ꯅꯪꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯁꯦ." ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯃꯇꯨꯝꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯗꯕ ꯅꯠꯇꯦ, "ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯊꯣꯛꯑꯦꯅꯒ ꯊꯥꯖꯔꯤꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ." ꯈꯣꯏꯃꯨꯃꯥꯁꯨ ꯚꯨꯠꯀꯤ ꯃꯔꯝꯗ ꯉꯥꯡꯕ ꯂꯦꯞꯄ ꯅꯠꯇꯦ. "ꯑꯗꯨꯒꯅꯦ, ꯉꯔꯥꯡꯁꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯍꯨꯏ ꯀꯞꯄ, ꯍꯨꯏ ꯈꯣꯡꯕ ꯌꯥꯝꯅ ꯇꯧꯕ ꯃꯥꯜꯂꯦ ꯚꯨꯠꯇꯨꯅ ꯆꯠꯄ ꯁꯥꯟꯅꯕꯒꯤ." "ꯌꯥꯝ ꯁꯥꯟꯅꯔꯝꯃꯅꯤ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ. ꯁꯥꯟꯅꯗꯅꯅꯦ ꯃꯤꯅ ꯍꯥꯏꯅꯩꯁꯦ. ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ." ꯁꯅꯥꯃꯇꯨꯝꯁꯨ ꯍꯟꯗꯛꯇꯤ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯇꯥꯔꯝꯃꯤ. ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ. ꯈꯣꯏꯃꯨꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯇꯝꯁꯨ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯇꯝ ꯑꯗꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯁꯤꯗ ꯁꯅꯥꯃꯇꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯥꯏ ꯃꯤꯠ ꯀꯩꯀꯥ ꯇꯥꯈꯤꯗ꯭ꯔꯣ? ꯇꯥꯗꯣꯏ ꯑꯣꯏꯔꯗꯤ ꯇꯥꯔꯣ. ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯒ ꯌꯥꯏꯐꯕꯤ ꯍꯣꯏꯗꯣ ꯂꯥꯛꯄ ꯉꯥꯏꯔꯨꯁꯦ." ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯈꯣꯏꯃꯨꯅ ꯌꯥꯏꯐꯕꯤ ꯄꯜꯂꯛꯄ ꯑꯁꯤꯗ ꯄꯨꯟꯁꯤꯕꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯁꯅꯥꯃꯇꯨꯝꯅ ꯂꯣꯏꯁꯤꯟꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯁꯅꯥꯃꯇꯨꯝ ꯍꯣꯏꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯝꯗ꯭ꯔꯦ꯫ ꯁꯅꯥꯃꯇꯨꯝ ꯊꯧꯅ ꯏꯐ ꯐꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯄꯨꯟꯁꯤꯕꯤꯗꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯊꯣꯛꯂꯅꯤ ꯉꯁꯤꯗꯤ." "ꯏꯁꯤꯁ, ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯅꯤ ꯀꯥꯏꯅ. ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏꯀꯣ." "ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯗꯤꯅꯦ ꯃꯤꯅ ꯑꯗꯨꯝ ꯍꯟꯖꯈꯤꯅꯤ ꯍꯥꯏꯔꯤ. ꯅꯨꯄꯥ ꯊꯣꯛꯄ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯅꯤ ꯍꯥꯏꯖꯔꯤ. ꯄꯪꯀꯥꯏ ꯀꯥꯏꯅꯕ ꯌꯥꯄꯣꯠꯇꯦꯅꯦ ꯅꯪꯕꯣ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯨꯗ ꯅꯪꯒꯤꯁꯦ ꯀꯥꯏꯅꯗꯧ ꯃꯥꯜꯂꯛꯄ."
ꯃꯥꯟꯕꯨ ꯃꯥꯜꯂꯕ ꯀꯥꯏꯅꯗ꯭ꯔꯦ ꯈꯜꯂꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯈꯣꯏꯃꯨ ꯌꯥꯏꯐꯕꯤꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯛꯈꯤꯕ ꯁꯤꯡꯖꯨ ꯃꯌꯣꯝ ꯑꯃꯗꯤ ꯕꯣꯔꯥ ꯃꯌꯣꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯐꯕꯤ, ꯁꯤꯡꯖꯨꯁꯦ ꯅꯪ ꯑꯣꯏꯅ ꯇꯣꯠꯂꯛꯑꯣ꯫ ꯈꯣꯏꯃꯨꯅ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯕ ꯃꯈꯩ ꯁꯅꯥꯃꯇꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯄꯨꯟꯁꯤꯕꯤꯗ ꯇꯣꯠꯍꯟꯒꯦ ꯇꯧꯔꯒ ꯁꯅꯥꯃꯇꯨꯝꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯟꯁꯤꯕꯤꯗꯨ ꯁꯅꯥꯃꯇꯨꯝꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯄꯨꯟꯁꯤꯕꯤꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏꯒꯗꯨ ꯀꯣꯏꯂꯩ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯟꯁꯤꯕꯤꯁꯨ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕꯤꯒ ꯏꯕꯥꯅꯤꯅ ꯄꯨꯟꯅ ꯇꯣꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯗꯨ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯄꯥꯈꯠꯅ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯐꯕꯤ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯁꯨ ꯂꯥꯛꯑꯝꯃꯅꯤ꯫ ꯉꯁꯤꯗꯤ ꯈꯖꯤꯛꯁꯨ ꯊꯦꯡꯕ ꯃꯥꯜꯂꯤ꯫ ꯊꯦꯡꯉꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯣꯏꯃꯨ, ꯇꯥ ꯁꯅꯥ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅꯁꯨ ꯍꯥꯜꯂꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯦꯛ ꯍꯧꯕꯒ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯁꯅꯥꯃꯇꯨꯝꯅ ꯄꯨꯟꯁꯤꯕꯤꯕꯨ ꯀꯧꯗꯨꯅ ꯈꯝꯂꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯄꯨꯟꯁꯤꯕꯤ ꯆꯠꯂꯝꯕꯗꯒꯤ ꯇꯞꯅ ꯑꯣꯟꯊꯣꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯁꯅꯥ? ꯁꯅꯥꯃꯇꯨꯝ ꯃꯈꯨꯠꯇꯨ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯁꯅꯥꯃꯇꯨꯝꯅ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤꯁꯨ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥꯇꯣꯟ ꯀꯤꯕꯅ ꯁꯅꯥꯃꯇꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯈꯨꯝꯂꯝꯗꯅ ꯌꯥꯏꯐꯕꯤꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯥꯃꯇꯨꯝꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯥꯡ ꯇꯟꯖꯥꯗꯤ ꯑꯣꯀꯥꯛ ꯆꯥꯗꯦꯍꯦ ꯅꯪ ꯑꯃ ꯏꯕꯣ꯫ ꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡ ꯆꯥꯕꯅꯣ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯅꯪꯅ ꯄꯨꯟꯁꯤꯕꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯈꯜꯗꯤ ꯈꯟꯕ꯭ꯔꯥ ꯅꯪ? ꯈꯟꯗꯦꯗ, ꯀꯥꯏꯗꯩ ꯈꯟꯕꯅꯣ? ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯕ? ꯃꯁꯛꯇꯨ ꯎꯔꯒ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ꯫ ꯅꯪ ꯑꯃ ꯏꯕꯣ, ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯩ꯫ ꯉꯥꯡꯕꯤꯌꯨ ꯍꯥꯏꯖꯗꯦ꯫ ꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯄꯥꯟꯍꯩꯕꯤꯗꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯄꯨꯟꯁꯤꯕꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯃꯥꯇꯣꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯥꯟꯅ ꯀꯤꯔꯝꯕ ಚಾಂದꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯖꯜꯂꯝꯃꯤ꯫ ꯄꯥꯟꯍꯩꯕꯤ ꯃꯥꯁꯨ ꯍꯦꯛꯇ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯁꯧ ꯂꯥꯡꯕꯤꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯇ ꯉꯥꯏꯔꯤꯁꯤꯕꯨ ꯅꯪ ꯉꯁꯥꯏ ꯀꯥꯏꯗ ꯀꯅꯥꯒꯤꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯅꯪ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯌꯥꯎꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄ꯭ꯔꯣ? ꯍꯥ? ꯍꯜꯂꯛꯑꯝꯒꯅꯤ ꯈꯪꯉꯦ ꯅꯪ꯫ ꯄꯨꯟꯁꯤꯕꯤ ꯇꯞꯅ ꯀꯤꯅ ꯃꯣꯂꯤ ꯃꯣꯂꯤ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯂꯩꯔꯨꯕꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯦꯡꯅ ꯃꯝꯅ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ? ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤ ꯃꯆꯤꯟꯁꯦ ꯈꯨꯝꯃꯤꯅꯦꯍꯦ꯫ ꯄꯨꯟꯁꯤꯕꯤ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯆꯪꯉꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯃꯥꯇꯣꯟꯅ ꯆꯪꯉꯨ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯤꯛꯇꯛ ꯇꯧꯕ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯗꯨꯅ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯐꯥꯊꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯁꯅꯥꯃꯇꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯨꯏ꯫ ꯄꯨꯟꯁꯤꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁꯅꯥꯃꯇꯨꯝꯕꯨ ꯈꯟꯖꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯛꯄꯒꯨꯝꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯅꯣꯟꯊꯔꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯑꯃꯗꯤ ꯁꯅꯥꯃꯇꯨꯝꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯟꯕ ꯁꯨꯅꯤꯡꯗꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯂꯩꯔꯝꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯃꯝꯗ ꯚꯨꯠ ꯁꯥꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯍꯩꯅꯕꯤ ꯑꯣꯏꯔꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯈꯣꯏꯃꯨ ꯁꯅꯥꯃꯇꯨꯝ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯅꯤꯟꯗꯥ ꯇꯧꯔꯤ꯫ ꯑꯩꯁꯨ ꯅꯪꯗꯧꯅ ꯅꯃꯥꯏ ꯊꯥꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯐꯣꯡꯗꯣꯛꯂꯝꯂꯗꯕꯅꯤ꯫ ꯑꯩꯅ ꯈꯔ ꯃꯥꯏ ꯁꯣꯟꯕꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ? ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯇꯥꯕ꯫ ꯃꯤꯅꯒ ꯑꯣꯏꯈ꯭ꯔꯗꯤ ꯑꯩꯗꯤ ꯉꯥꯎꯔꯒ ꯆꯠꯂꯅꯤ꯫ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯑꯣꯗꯅ ꯉꯥꯎꯗꯅꯕ꯫
ꯐꯣꯡꯗꯣꯛꯑꯗꯕꯅꯤ ꯅꯪꯅ ꯐꯣꯡꯗꯣꯛꯑꯅꯤ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦꯍꯦ ꯐꯣꯡꯗꯣꯛꯄ꯭ꯔꯁꯨ ꯐꯣꯡꯗꯣꯛꯇꯦ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯗꯅ ꯍꯧꯖꯤꯛ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯔꯒꯦꯗꯣ ꯁꯅꯥꯃꯇꯨꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯣꯏꯃꯨꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯁꯅꯥꯃꯇꯨꯝꯗ ꯄꯩꯔꯞ ꯌꯦꯡꯂꯝꯃꯤ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯈꯣꯏꯃꯨꯅ ꯃꯃꯤꯠꯅꯒ ꯄꯩꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯍꯦ ꯅꯨꯡꯁꯤꯅꯕꯤꯌꯨ ꯑꯗꯨꯒꯅꯦ ꯍꯦꯛ ꯀꯥꯏꯅꯧ ꯅꯪꯅ ꯀꯥꯏꯅꯧ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯏꯅꯒꯗꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏꯗ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯀꯥꯏꯅꯔꯦ ꯐꯪꯗ꯭ꯔꯕꯅꯤꯅ ꯆꯥꯛꯑꯝꯅꯤꯅꯦ ꯅꯪꯗꯤ ꯑꯣ ꯆꯥꯛꯑꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯑꯦ ꯆꯥꯛꯄꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦꯅꯦ ꯀꯩꯅꯣ ꯍꯪꯉꯨ ꯅꯪꯅ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣই ꯄꯥꯕꯗꯒꯤ ꯂꯧꯔꯒ ꯁꯦꯜ ꯄꯥꯏꯕ ꯁꯥꯕꯅꯤ ꯁꯤ ꯐꯥꯎꯗꯤ ꯌꯦꯡꯁꯤꯟꯅꯒꯨꯝꯁꯤꯗ ꯍꯣꯏꯗꯦꯍꯦ ꯅꯪꯅ ꯅꯣꯏ ꯅꯄꯥꯗꯒꯤ ꯂꯧꯗꯅ ꯀꯅꯥꯗꯒꯤ ꯂꯧꯒꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯆꯣꯏ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯍꯦꯛ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯂꯝꯗꯕ ꯑꯁꯤꯗ ꯈꯣꯏꯃꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯦꯗꯣ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯉꯥꯏꯗ꯭ꯔꯤꯈꯩ ꯌꯥꯗꯕꯤꯗꯣ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯀꯦ ꯈꯣꯠꯇꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒꯤ ꯊꯦꯡꯉꯤ ꯑꯣꯏꯔꯝꯅꯤ ꯅꯪ ꯂꯣꯏ ꯈꯪꯉꯣꯍꯦ ꯌꯥꯔꯦ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄ ꯂꯥꯛꯑꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯀꯥꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯏꯜꯂꯝꯃꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯣꯏꯃꯨ ꯃꯥꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯌꯥꯏꯐꯕꯤꯁꯦ ꯐꯗꯤ ꯐꯖꯩꯍꯦ ꯄꯨꯟꯁꯤꯕꯤꯁꯨ ꯐꯖꯕꯅꯤꯗ ꯌꯥꯏꯐꯕꯤꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯤꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯍꯥꯟꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯇꯥ ꯈꯣꯏꯃꯨ ꯇꯥ ꯁꯅꯥ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯅꯥ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄ ꯈꯣꯏꯃꯨꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯍꯥꯏꯔꯛꯏ ꯀꯨꯏꯔꯦ ꯂꯥꯛꯄ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯉꯟꯅ ꯂꯥꯛꯑꯝꯃꯨꯗꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯑꯩꯈꯣꯏꯅ ꯉꯥꯏ ꯈꯣꯏꯃꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯁꯥꯎꯔꯪ ꯃꯥꯏꯔꯪꯅꯅ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯅꯣꯏꯅ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯉꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯊꯑꯣꯏꯀꯤ ꯉꯥꯏꯍꯜꯂꯤꯅꯤ ꯈꯪꯉꯕ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯒ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯌꯨꯁꯤꯅꯤꯅꯦ ꯍꯣꯏ ꯈꯔ ꯉꯥꯏꯖꯕ ꯇꯥꯔꯦ ꯉꯥꯏꯅꯤꯕ ꯅꯪ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯗꯤ ꯑꯣꯏꯔꯒ ꯅꯨꯄꯥ ꯊꯣꯛꯇꯕꯣ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇꯕ ꯌꯥꯝ ꯇꯥꯍꯜꯂꯤ ꯊꯣꯛꯄꯨ ꯊꯣꯛꯄ꯭ꯔꯥ ꯅꯪꯕꯣ ꯊꯣꯛꯏ ꯀꯩꯅꯣ ꯊꯣꯛꯑꯗꯤ ꯍꯥꯏꯔꯣꯗꯅ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨꯀꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯐꯪꯗꯕ ꯇꯥꯕꯅꯤ ꯅꯪꯗꯤ ꯅꯨꯄꯥ ꯌꯥꯝ ꯐꯪꯉꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯇꯨꯡꯁꯤꯗ ꯅꯨꯄꯥ ꯀꯌꯥꯅꯤ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯁꯦ ꯑꯩꯅꯅꯦ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯕꯤꯗꯕꯒꯤ ꯋꯥꯅꯤ ꯊꯥꯖꯕꯤꯔꯅꯤꯍꯦ ꯁꯛꯊꯤꯕꯤ ꯅꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥ ꯊꯥꯖꯅꯕ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯂꯥꯛꯎꯔꯣ ꯍꯟꯗꯛꯃꯨꯛꯀꯤ ꯌꯥꯏꯐꯕꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯈꯣꯏꯃꯨ ꯈꯤꯇꯪ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯍꯦꯛ ꯂꯥꯛꯇꯣꯔꯤꯕ ꯑꯣ ꯅꯨꯄꯥ ꯌꯥꯝ ꯂꯩꯔꯕꯅꯤꯅ ꯃꯤꯗꯤ ꯑꯩꯈꯣꯏꯒꯁꯤ ꯀꯩꯝ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯊꯧꯁꯥꯗꯕ ꯉꯝꯃꯣꯏ ꯊꯣꯛꯀꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨꯅꯗꯤꯅꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯊꯣꯛꯀꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯌꯥꯏꯐꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯃꯇꯨꯝ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯤ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯡꯁꯣꯏ ꯆꯥꯔꯛꯏ ꯇꯥꯁꯅꯥ ꯅꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯡꯁꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ ꯃꯥꯟꯅꯔꯦ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯈꯣꯏꯃꯨꯁꯨ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯁꯅꯥꯃꯇꯨꯝꯁꯨ ꯈꯣꯏꯃꯨꯅ ꯅꯣꯛꯂꯒ ꯆꯪꯂꯛꯄꯗꯨꯗ ꯂꯛꯅꯔꯛꯏ ꯅꯨꯄꯥ ꯊꯣꯛꯈ꯭ꯔꯕꯣ ꯅꯣꯛꯇꯨꯅ ꯆꯪꯉꯛꯏꯁꯤꯕꯣ ꯈꯣꯏꯃꯨꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯔꯛꯑꯅꯤ ꯅꯠꯇ꯭ꯔ ꯕꯤꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯆꯤꯒꯗꯨ ꯊꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯝꯃꯤ ꯌꯥꯏꯐꯕꯤꯁꯨ ꯈꯣꯏꯃꯨꯗ ꯌꯦꯡꯗꯨꯅ ꯍꯩꯔꯞꯀꯁꯨ ꯁꯨꯒꯠꯂꯝꯃꯤ ꯈꯣꯏꯃꯨꯁꯨ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯤ ꯌꯥꯏꯐꯕꯤꯗ ꯌꯦꯡꯗꯨꯅ ꯁꯅꯥꯃꯇꯨꯝꯁꯨ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯐꯪꯈꯤꯕꯗꯒꯤ ꯅꯪꯗꯤ ꯁꯥꯊꯤꯅ ꯄꯛꯇ꯭ꯔꯦꯅꯦ ꯕꯤ ꯀꯥꯏꯅ
ꯑꯩꯅ ꯕꯤꯒꯥꯏꯅ ꯀꯧꯕꯗꯣ ꯅꯪ ꯆꯥꯛꯄ꯭ꯔꯣ? ꯑꯣ ꯆꯥꯛꯆꯗꯦ. ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯅꯣꯏꯁꯨ ꯍꯜꯂꯣ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯇꯥꯁꯅꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯇꯣꯟꯅ ꯊꯥꯎ ꯂꯣꯏꯈ꯭ꯔꯦ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯤ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯊꯥꯎ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯎ ꯂꯩꯐꯝ ꯑꯗꯨꯁꯨ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯑꯆꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯂꯤꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯄꯣꯠ ꯂꯩꯕ ꯂꯣꯏꯕꯒꯤ ꯑꯣꯟꯊꯣꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯒꯣꯡ ꯍꯦꯛꯇ ꯌꯩꯁꯤꯜꯂꯤ꯫ ꯃꯀꯣꯛ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯄꯨꯟꯁꯤꯕꯤ ꯃꯆꯤꯟꯗꯁꯨ ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯌꯣ ꯁꯤꯔꯦ! ꯅꯨꯄꯥꯗꯨꯁꯨ ꯏꯉꯛ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯏꯁꯨ ꯁꯨꯒꯠꯅ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯟꯁꯤꯕꯤ ꯎꯕꯗ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯊꯥꯎ ꯂꯨꯄꯥ 2 ꯈꯤꯇꯪ ꯄꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯕꯦꯝ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ꯫ ꯍꯣꯏꯅꯦ꯫ ꯄꯨꯟꯁꯤꯕꯤ ꯂꯦꯞꯇꯨꯅ ꯊꯥꯎ ꯄꯤꯔꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯄꯨꯟꯁꯤꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕꯤ ꯈꯖꯤꯛꯇꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯤꯟꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯟꯁꯤꯕꯤꯗ ꯅꯣꯛꯃꯤ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯄꯨꯟꯁꯤꯕꯤ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯥ? ꯑꯩꯉꯣꯟꯗꯔꯣ? ꯅꯪꯉꯣꯟꯗꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯀꯧꯏ꯫ ꯑꯣ, ꯃꯤꯡ ꯌꯥꯝ ꯐꯖꯩ꯫ ꯑꯩꯒꯤꯅ ꯌꯥꯏꯈꯣꯝꯕ ꯀꯧꯏ, ꯁꯨꯝ ꯈꯪꯅꯁꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯄꯨꯟꯁꯤꯕꯤꯅ ꯍꯥꯏꯕ ꯊꯥꯎ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯊꯥꯎꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯊꯣꯛꯈꯤꯕ ꯎꯕꯗ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯑꯗꯨ ꯈꯪꯕꯅ ꯃꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯈꯟꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯅ ꯄꯨꯟꯁꯤꯕꯤꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯌꯥꯏꯈꯣꯝꯕꯗ ꯇꯨꯡ ꯍꯥꯏꯔꯞ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯄꯨꯟꯁꯤꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯍꯥꯛꯁꯨ ꯂꯦꯞꯍꯧꯔꯤ꯫ ꯂꯦꯞꯅꯁꯨ ꯃꯆꯤꯟꯗ ꯅꯥꯁꯣꯟꯅꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯁꯤꯇꯪ ꯊꯦꯡꯅꯕ ꯃꯥꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯈ꯭ꯔꯦ꯫ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯀꯣꯏꯒꯦꯔꯥ ꯀꯣꯏꯔꯣꯏ, ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦ꯫ ꯁꯣꯟꯅ ꯄꯨꯟꯁꯤꯕꯤꯅ ꯆꯦꯟꯁꯤꯟꯈꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯔꯝꯗꯦ꯫ ꯁꯅꯥꯃꯇꯨꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯥꯃꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯩꯇꯥꯟ ꯇꯩꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯅꯥꯃꯇꯨꯝ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇ ꯐꯅꯦꯛ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯑꯃ ꯊꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯊꯝꯂꯨꯏ꯫ ꯐꯅꯦꯛ ꯑꯗꯨꯁꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯐꯅꯦꯛꯇꯨ ꯎꯕꯗ ꯄꯨꯟꯁꯤꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯅꯦꯛ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯊꯣꯡꯒꯥꯜꯗꯒꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯟꯍꯩꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯐꯅꯦꯛꯇꯣ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯃꯥꯡꯖꯕ ꯇꯥꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯈꯔꯁꯨ ꯆꯦꯛꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯃꯈꯥ ꯇꯥꯕ ꯂꯦꯞꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯃꯥꯡꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯅꯅꯦ, ꯅꯄꯣꯠ ꯆꯦꯛꯁꯤꯟꯗ꯭ꯔꯒ ꯁ꯭ꯋꯥꯏꯗꯒ ꯎꯡꯂꯒ ꯐꯝꯃꯛꯀꯅꯨ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯥꯟꯍꯩꯕꯤꯁꯨ ꯆꯪꯈꯤꯔꯝꯃꯤ ꯏꯃꯨꯡꯗ ꯑꯃꯨꯛ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯦꯞꯍꯧꯔꯤ꯫ ꯐꯅꯦꯛ ꯑꯗꯨꯁꯨ ꯉꯔꯥꯡꯇ ꯁꯥꯕ ꯂꯣꯏꯕꯒꯤ ꯀꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯅꯦꯛ ꯑꯗꯨ ꯄꯨꯁꯤꯟꯕ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯍꯧꯖꯤꯛ ꯈꯛꯇꯗ ꯐꯅꯦꯛ ꯑꯗꯨ ꯄꯨꯁꯤꯜꯂꯝꯂꯕꯗꯤ ꯐꯗꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯈꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯃꯨꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯉꯁꯤꯗꯤ ꯃꯊꯟꯇ ꯁꯅꯥꯃꯇꯨꯝꯕꯨ ꯎꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯃꯈꯨꯠꯇ ꯆꯦꯔꯪ ꯑꯃꯨꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯁꯅꯥꯃꯇꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯁꯦ ꯑꯩꯅ ꯅꯪꯒꯤꯅꯦꯅ ꯂꯩꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯉꯛꯅ ꯀꯩꯅꯣ ꯁꯤꯕꯣ? ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯦꯡꯉꯨ꯫ ꯑꯗꯣ ꯇꯥꯁꯅꯥ, ꯉꯁꯤꯗꯤ ꯌꯥꯏꯐꯕꯤꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯇꯥꯁꯅꯥꯁꯨ ꯐꯖꯅ ꯍꯜꯂꯨ꯫ ꯍꯣꯏ꯫ ꯄꯨꯟꯁꯤꯕꯤ ꯁꯅꯥꯃꯇꯨꯝꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯁꯤꯜꯂꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯦꯞꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯍꯥꯊꯨ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯄꯨꯟꯁꯤꯕꯤꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯣ?
ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯈꯣꯝꯕꯗ ꯃꯃꯤꯠ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯅꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯤ? ꯌꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯇꯧꯅ ꯃꯈꯨꯠꯅ ꯂꯨꯈꯝ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ. ꯈꯪꯗꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯍꯟꯗꯣꯛꯀꯦ. ꯑꯗꯨꯒ ꯄꯨꯟꯁꯤꯕꯤ, ꯅꯪꯒꯤ ꯈꯪꯅꯕ ꯐꯅ ꯂꯩꯔꯕꯁꯨ ꯅꯪꯗꯤ ꯑꯩꯅ ꯂꯧꯗꯣꯏꯅꯤꯀꯣ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗ ꯃꯥꯅ ꯍꯥꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕꯤꯁꯨ ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ. ꯑꯗꯨꯒ ꯁꯅꯥꯃꯇꯨꯝꯅ ꯄꯤꯔꯛꯄ ꯆꯦꯔꯪ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯆꯦꯔꯪ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯉꯛꯈ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤ, ꯁꯤꯗꯤ ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯇꯣ ꯅꯠꯇ꯭ꯔꯅꯦ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯄꯨꯟꯁꯤꯕꯤ ꯐꯅꯦꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯐꯅꯦꯛꯇꯨꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯏꯆꯤꯡ ꯆꯤꯡꯅꯔꯝꯃꯤ. ꯀꯔꯤꯒꯤꯗꯤ ꯆꯤꯡꯅꯔꯣꯏ, ꯃꯁꯥꯅ ꯁꯥꯕ ꯐꯅꯦꯛ ꯑꯣꯏꯕꯅꯤꯅ. ꯆꯤꯡꯅ ꯑꯃꯨꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯗꯣꯛꯏ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯨꯟꯁꯤꯕꯤ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯗꯨꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯅꯤꯔꯣꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯄꯥꯟꯍꯩꯕꯤ ꯄꯨꯟꯁꯤꯕꯤꯗ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ. ꯅꯨꯄꯥꯗꯣ ꯁꯦꯜ ꯌꯥꯝ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯅꯨꯄꯥꯗꯨꯅ ꯅꯪꯁꯤ ꯈꯟꯖꯕ ꯀꯨꯏꯔ ꯃꯥꯜꯂꯦ. ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯐꯈ꯭ꯔꯕ. ꯅꯠꯇꯦ, ꯑꯗꯨꯗꯕꯨ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ? ꯏꯃꯥ, ꯑꯩꯒꯤꯁꯨ ꯑꯩꯒ ꯈꯪꯅꯖꯕ, ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯂꯩ. ꯍꯥꯏ, ꯅꯪꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯑꯗꯨꯒꯅꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯅꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤ. ꯅꯪꯁꯨ ꯇꯥꯔꯝꯃꯅꯤ. ꯈꯨꯜ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯣ ꯕꯨꯠ ꯅꯠꯇꯦ, ꯅꯨꯄꯥꯗꯣ ꯃꯥꯜꯂꯤ ꯍꯥꯏꯗꯅ. ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ. ꯃꯁꯤ ꯍꯟꯗꯛꯇꯤ ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯃꯤꯅꯦꯍꯦ. ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯂꯨꯍꯣꯡꯕꯁꯦ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯕ ꯅꯪꯒꯤꯁꯨꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕꯤꯁꯨ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯒ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯐꯅꯦꯛꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯆꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕꯗꯨ ꯀꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯁꯅꯥꯃꯇꯨꯝꯗ ꯅꯪꯅ ꯃꯃꯥꯡꯗ ꯄꯤꯔꯛꯄ ꯐꯅꯦꯛꯇꯨ ꯌꯥꯝꯅ ꯐꯖꯩ, ꯑꯝꯇꯒ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯁꯅꯥꯃꯇꯨꯝꯁꯨ ꯅꯣꯛꯃꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ. ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯃꯇꯨꯝ ꯄꯨꯟꯁꯤꯕꯤ ꯍꯣꯏꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯅꯥꯃꯇꯨꯝ ꯄꯨꯟꯁꯤꯕꯤꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕ ꯈꯪꯕ ꯅꯠꯇꯦ. ꯃꯥꯗꯤ ꯄꯨꯟꯁꯤꯕꯤꯒꯤ ꯃꯌꯨꯝꯅꯤ, ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯁꯦ ꯍꯥꯏꯕ ꯈꯪꯗꯦ. ꯁꯅꯥꯃꯇꯨꯝ ꯄꯨꯟꯁꯤꯕꯤ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯐꯅꯦꯛ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ. ꯌꯦꯡꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨ ꯎꯕꯗ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯃꯗꯨꯒꯤ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯄꯨꯟꯁꯤꯕꯤꯅ ꯁꯅꯥꯃꯇꯨꯝꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄ. ꯁꯅꯥꯃꯇꯨꯝ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯐꯥꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯄꯨꯟꯁꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ. ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯃꯈꯥꯗ ꯈꯪꯍꯧꯗ ꯇꯥꯈꯤ. ꯄꯨꯟꯁꯤꯕꯤ ꯃꯥꯅ ꯁꯅꯥꯃꯇꯨꯝꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯩꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯕꯁꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯅꯥꯃꯇꯨꯝꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ. ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯄꯤ ꯇꯥꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ. ꯑꯩꯅ ꯆꯤꯡꯅꯔꯕꯅꯤ, ꯅꯪ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯉꯦꯗꯅ, ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯁꯦ ꯍꯨꯔꯥꯟꯕ ꯅꯪꯅꯤ ꯍꯥꯏꯕ. ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ. ꯁꯅꯥꯃꯇꯨꯝ ꯄꯨꯟꯁꯤꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯨꯟꯁꯤꯕꯤ, ꯑꯩ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏꯒꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯄꯨꯟꯁꯤꯕꯤ ꯁꯅꯥꯃꯇꯨꯝꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯥꯛꯇꯅ ꯀꯟꯊꯣꯛꯂꯝꯃꯤ. ꯊꯦꯡꯉꯛꯀꯅꯣ, ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯣ. ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯄ ꯇꯨꯀꯠꯆꯩ. ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯇꯠꯅꯔꯕꯅꯤ ꯈꯪꯉꯨ. ꯑꯃꯨꯛꯁꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨ ꯇꯥꯞ ꯈꯣꯝꯀꯠꯇꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯃꯤ. ꯁꯦ, ꯅꯪꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯐꯅꯦꯛꯁꯦ ꯄꯨꯖꯈꯣ. ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗꯁꯨ ꯂꯥꯛꯀꯅꯨ. ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ. ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯒꯅꯤ. ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ. ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯃꯇꯨꯝꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯁꯅꯥꯃꯇꯨꯝꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯔꯝꯕꯅꯤ.
ꯃꯆꯥꯅ ꯏꯁꯨꯛ ꯁꯨꯛꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯝꯃꯤ꯫ ꯂꯩꯀꯥꯏꯅ ꯅꯤꯡꯄꯨꯡ ꯅꯤꯡꯄꯨꯡ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦꯗꯅ, ꯕꯨꯠ ꯅꯠꯇꯦ, ꯆꯥꯎꯕꯒꯤ ꯃꯆꯥ ꯕꯨꯠ ꯁꯥꯕ ꯍꯨꯔꯥꯟꯕꯗꯨꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩꯅ ꯆꯤꯡꯅꯔꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯑꯁꯨꯛ ꯆꯣꯞꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯄꯥ ꯑꯩꯅ ꯑꯣꯏꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯁꯅꯥꯃꯇꯨꯝ ꯉꯁꯤꯗꯤ ꯃꯄꯤ ꯇꯥꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯕꯥꯕꯥ, ꯅꯆꯥ ꯂꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯗꯣ ꯑꯩꯅ ꯐꯪꯖꯔꯦ꯫ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯇꯧꯖꯔꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯅꯤꯡꯗꯅ ꯍꯨꯔꯥꯜꯂꯒ ꯁꯦꯜ ꯇꯥꯟꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯤ ꯏꯁꯥ ꯏꯊꯟꯇ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯆꯥꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯕꯗ ꯀꯔꯝꯕ ꯃꯄꯥꯅ ꯉꯥꯛꯄꯤꯗꯕ ꯉꯝꯒꯅꯤ? ꯆꯥꯎꯕꯁꯨ ꯀꯞꯅꯣꯛ ꯇꯧꯅ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯥꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯏꯄꯥꯅ ꯏꯆꯥꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥ, ꯑꯩꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯝ ꯃꯣꯛꯄ, ꯒ꯭ꯌꯥꯟ ꯇꯥꯕꯗ ꯁꯛꯅ ꯁꯣꯟꯅꯍꯜꯂꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯥꯕꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯦ꯫ ꯅꯃꯥꯏ ꯅꯃꯤꯠꯇꯨꯒ ꯐꯅꯗꯨꯝ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯕꯗꯣ, ꯑꯗꯨꯒꯅꯦ ꯕꯨꯠꯇꯣ ꯑꯩꯒꯤ ꯏꯆꯥꯅ ꯁꯥꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝꯁꯨ ꯏꯀꯥꯏꯅ ꯈꯖꯤꯛ ꯂꯨꯒ꯭ꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯃꯇꯨꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯃꯥꯇꯣꯟꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯌꯥꯏꯈꯣꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯗꯨꯅ ꯌꯥꯏꯈꯣꯝꯕꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯁꯅꯥꯃꯇꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯕꯤ ꯂꯨꯍꯣꯡꯈꯤꯕꯗ ꯃꯇꯥꯎꯅ ꯊꯃꯣꯏ ꯀꯥꯏꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯌꯥꯏꯐꯕꯤꯒꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯗꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯇꯧꯔꯨꯕꯅ ꯄꯨꯟꯁꯤꯕꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯤꯕꯨꯁꯨ ꯋꯥꯔꯧꯕ ꯉꯝꯗ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫